मिजिंग ताबीर ख्वाई पुनपु इमेज टीवी न तरामना ओक्चबग लोइना ब्रजेश कुमार ना खुरुमजरी गसिगी मरोय पाउदा नेशनल पीपल्स पार्टी की अहानब मेरेप कुन की लिस्ट लौथोख्रे हौक्यो पुंग कुन मरिदा मणिपुर दा पॉजिटिव केस समरिग 19 ओइकी मियोय अनि लैखिदे प्रधानमंत्री राष्ट्रीय बाल पुरस्कार की डिजिटल सर्टिफिकेट सिंह अंगांग कुमापन दा खुसिनखरे मपुंग पाउ लोबिरसे मणिपुर जनरल असेंबली इलेक्शन दा नेशनल पीपल्स पार्टी एनपीपी की मिरेप ओइगदबा कॉन्स्टिट्यूएंसी कुन की लिस्ट ngasi एनपीपी की सेंट्रल इलेक्शन कमिटी की चेयरमैन अमदी डिप्यूटी चीफ मिनिस्टर वाइजोय कुमार ना लाउथोख्रे ngasi इरोइशेमबदा लैबा मयोल की ऑडिटोरियम दा पांगथोकपा थोरम अमदा वाइजोय कुमार ना हाई ngasi लाउथोकलिबा लिस्ट असि नेशनल प्रेसिडेंट अमदी सेंट्रल इलेक्शन कमिटी ना कुप न खन्नरबा मतुंगदा लेपलकपनी लोइनना अनीसुब फेज की ओइना चटलिबा था जनवरी 18 ममांगदा लाउथोकनी पाउमिसिंग हंगबा वहंगदा महाकना हाई एनपीपी कनागुंबा पार्टी अमतगा चटमिनबगी वफम लेते लोइनना एनपीपी ना मिखल असिदा माय पारकलबा मतुंगदा कनागा चटमिनगनी हाइबदु लेपकनी महाकना हाई अनीसुब फेज की लाउथोकपदा सिंगी कॉन्स्टिट्यूएंसी मंगा मुक्की कैंडिडेट यावरबा याय ngasi lauthokkiba constituency sing adudi khurai SC Laitonjam Jayanand Singh Khetrigau SC Sheikh Nurul Hasan Kairau SC Alhas Muhammad Nasiruddin Khan Uripo SC Yumnam Joy Kumar Singh Kaishamthong SC Alzaid Kumar Singh Singjamai SC Oinam Roman Singh Yashkul SC Huidrom Bikramjit Singh Lamsang SC W Sumati Devi Konthaujam SC K Sarat Langthawal SC Karam Nabakishore Singh Wangoi SC KH Loken Singh Bayang Imphal SC U Ramesh Singh Oinam SC I Nalini Devi Moirang SC TH Santi Singh Hairo SC N Diden Singh Wangjing Tentha SC Usam Manglem Singh Wabugai SC M Ranjit Singh Hyanglam SC Maibam Dhanabir Singh Sandel SC Lunkhopau Apau Haukip Amadi Tadubi SC and Kaisini Manipur da Hokyo Pung Kunmerida Mio Chamriga Tanipan Nauna COVID positive Oiba Tenakri Mio Anina Lakidre Bokong Asida Mio Lising Aniga Chahum Taramatoi COVID test of Kibada Mio Chamriga Taranipan COVID positive Oikibana State Asigi Asigi COVID positive Oikibang Sadu Taranipan Dasmik Amayoki State asigi oina COVID pandemic hobudai ngasi phawuda mioi lak amaga lising kuntra samari marfudra COVID positive oiba thengnakre mioi lising aniga kuntare na laikhidre malemgi oinadi COVID positive oikhibagi masing koti kuntra manga lak kulumdoi lising kulumdoi chamapal tara sukre laikhidabagi masingna lak yankhai taruk lising tara manga chani tarani aduga narambadai phakibana koti kuntare lak marfudra mapan Lising humdram do subna humdra yauri pandemic asigi chaiteng phangduna malangi manungda COVID positive khwaidagi masing yamna thengna balaiba USA na oiri laibak asida apunba mioi koti taret lakh 30 lising kunmanga chamapal kuntramathoi COVID positive oikhre Indiana case koti ahum lakh marfudra manga lising nifum doi chahum kunipan thengduna COVID case masing yamba ani subal laibak oibaga loinana Brazil na case koti ani lakh nifu lising nifu mari chamari kuntra taret thengduna ahum subada lairi Khamanipur College Kaksingi Internal Quality Assurance Cell IQA Sina Sindhuna ngasi college asigi multi purpose hall da mamang sahi gi me thar pangthok kiba BSc BCom gi 6th semester examination 2021 da position lok laba mahiroi singda incentive award sing pibagi thorom pangthokri thorom da retired principal amadi founder teacher Naurem Ibutombi college asigi principal M Sanatan University and Higher Education ki joint director
T Ojit amadi OST Dr TH Robin na President membership oina dice ta pamki ngasi college asigi tongan ba subject ki position lok labo mairoi taraga nithoi da sel oina lupa lising manga ga certificate ka khusin naduna booking thawat ki oina college asigi alumni association ni maikai dagi Khetri mayum Syam Kishore Singh kakching mayai laikai pat pareng na katpa topper award cash prize oina lupa lising tara physics subject Manipur gi oina topper oiraklabi Naurem Malem Nganbi Devi da khusinaki thauram duda IQAC coordinator KSS Joy Kumar na college asina ing kumja lising ani kunithoi da pangthokadaba thaboksing miyamge famda thamki lakadriba assembly election da kakching SC gi BJP ticket ta merep oina na sem sariba mayang lamam Rameshwar na Central Parliamentary Board na mityeng sangbiduna lakadriba election gidamak BJP gi party ticket PPU haina BJP kakching mandal Mahila Morcha amadi Yuva Morcha na phongdrokpaga loinana Yengkhom Surchandana mahak ticket phangli haina miyam amadi social media singda sandrokliba asi condemn torokli ngasi Manipur gi press club ta pangthokpa permission ga unaba amada Yuva Morcha gi executive member Yengkhom Manoj Kumar na makhata na hai mayang lambam Rameshwar sahi tara mamangdagi BJP bu saugattuna BJP gi ideology da thabak tawriba aikhogi leader ama oina guide tawbiriba misak amani haina phongdorokli Yengkhom Surchandra yamna corrupted oiba amadi CBI na criminal case amadi hojik case chathariba miyoi amabu party gi ticket karamna pigani amadi mahak asi INC gi chatna kanglon indabagi INC dagi tanthrokraba asiguma self discipline leitaba misak amabu party ticket karamna pigani haina hanglakpaga loinana kakching SC gi damak afaba candidate khanbiduna mayang lambam Rameshwar da lakadriba election gi damak party gi ticket PBU haina BJP kakching mandal Mahila Morcha amadi Yuva Morcha na phongdorokli ticket manon phange magi kanoda lairega na profokana am sandokpa wrong information and taking a wrong words and making full kakching AC CD akoi really akoi nuajade based on that sugumba yam corrupted hoiba criminal case na ba mi amabu tigi sumaina ticket pirakani ga haibugi natragana just sigi kano propaganda se si tawsimadi Central Parliamentary Board sina kitang miyang sambiyo parliamentary board ta akoi gi request please select the right candidature for us and please provide the ticket to Mr. Rameshwar. Criminal case to Chenaba Yengkhom Surchandra BJP kakching da yawu yaroi crime da Chenaba mi leader oiba yaroi down Y Surchandra haiba kholau kaya lauduna amadi play card sing paiduna ngasisu kakching SC BJP bu nungsijaba kakching ward number 6 Moirangtem Laikai polling station number 37/14 37/15 Sora Singmang 37/32 polling station amadi Irengban 37/3 polling gi miyamna makhata na khongjang changchinkhre khongjang adubu saruk yakibasingna Prime Minister Narendra Modi gi fazaraba lengak asida kakching AC da Y Surchandra gumba criminal case to chenaba miyoi sing pusilakpa asi laibak tibani asigumba miyoi asi BJP na lokshinba chumde mangonda ticket piba yaroi asiguma miyoi BJP kakching mandal da changlakpa yaroi mahakpu boycott tawgani mahak aikhoi gi leader oibada matik sade BJP gi state amadi national leader singna kendra asigi BJP nungsijaba miyam gi wakat tabiu AC asida BJP bu sengbat charakpa MLA Mayanglambam Rameshwar da ticket pibiduna lakadar batarai thoisuba mikal asida maipak nanaba thawai hakchang yauna hotna jake haina appeal su tarukli Y Surchandra hariba ex MLA si criminal case da chenaba mioi ni India gi asu phajaba criminal chenaba mi pukhatpa yaroi haringai maraksida criminal chenaba mi pukhalapa se akoi kakching mandana ma loksin ba sungam ngamoi suya yaningde mahila singna su ma loksin ba sungam ngamoi ma akoina support su tawroi aduna ma kakching mandana sangpa suya yaroi habese amoka hanna su haijari crime da chenaba mi BJP kakching mandanda sanglakpa yaroi hairiba mioi sing crime da chenaba mioi se sanglakpa taragadi aikoi sora parja aikoina boycott tawjagadi
अमरोमदा हंदक मरक लोकल मीडिया खरदा कोर्ट की खुठांगदगी एमएलए ओरखिबा श्री मयांगलंबम रामेश्वर सिंह अमदी महाकी खुनेक वर्कर खरना टर्म अहुमलक कारक्तुना मियाम की सेवा तौरमलिबा श्री वाई सुरचंद्र सिंह की मथक्त मराल सेकलिबा युफम यावदबा अमदी प्रजा मियाम की मायोक्तनी हायना इलेक्शन स्टीयरिंग कमिटी श्री वाई सुरचंद्र सिंह की माइकैदगी फोंदोकली पाउगिफम असिगा मरी लेना श्री वाई जयकुमार सिंह कन्वेनर इलेक्शन स्टीयरिंग कमिटी श्री वाई सुरचंद्र सिंह फोंदोखिबदा प्रजा मियामना यादुना प्रजा की मुहूर्त ओइना टर्म अहुमलक कारक्तुना प्रजा सिंह की डेवलपमेंट कयादा कथोपगा लोइनना सेवा तौरक्तुना मणिपुर की मनुंगदा मसक नायब केंद्र अमा ओहलकनबा होटनखिबा श्री वाई सुरचंद्र सिंह खक्तनी असुक सांगबा मतम असिदा करिगुंबा केस अमा फावबा माकी मथक्ता लैरक्त्रगा हौजिकना एम रामेश्वर सिंह मसाना दरखास्त अमदी केस थाजिलगा प्रजा मियामदा महाकु केस लई हाइजिलगा बीजेपी की टिकेट पीबा यारोय हाइदना मियामदा उत चाइननबा होटनबनी असिगुंबा चपचाबा प्रूफ अमदी एविडेंस लैतना लाना हाइजिन बसिंग असिगी मथक्ता डिफेमेशन सूट तौदनिंगाई मरम लैते बीजेपी की नेशनल प्रेसिडेंट जेपी नड्डाजी अमदी सीएम एन बीरेन सिंहना लुसिंगबा मंत्री एमएलए यावबा कक्चिंगदा सिनखिबा मीटिंग अमदा मी चामरी चमगा फावबा पुथोकपा ngamdabadagi श्री एम रामेश्वर सिंह मसामक इकाइबा नंखिबदगी हौजे हौजे अंगावबगी मतौगुमना प्रजादा ओइदा पादबा हाइजिनदुना खालिबसिदा प्रजा मियामना थाजबिगनु हाइना फोंदोरली कक्चिंगना नॉर्थ ईस्ट की लुनानबा सिटी सिंगी मनुंगदा अहानबा ओइना थंगना प्राइज फंगलकलिबा असि श्री वाई सुरचंद्र सिंगी मित्यंग मखादा डेवलपमेंट तौरपगी महिनानी कक्चिंग केंद्रदा ख्वाइदगी यामना बीजेपी दा मेंबरशिप एनरोलमेंट तौखिबसी महाकी मतमदनी मसिगी महिना 2019 दा पांथोखिबा आउटर मणिपुर इलेक्शन दा केंद्र निपाल की मनुंगदा कक्चिंग केंद्र ना ख्वाइदगी यामना बीजेपी की वोट फंखिबनी हौखिबा 3 जनवरी 2022 दा वाई सुरचंद्र सिंह हबु सगतुना अमदी थाजदुना चतखिबा मियाम की रैली अदु अमुक्ता उखिद्रिबा ख्वाइदगी मी यामबा रैली अमा कक्चिंग मनुंगदा ओइखि मसिना ताकपदी कक्चिंग केंद्रदा वाई सुरचंद्र सिंहबु मियामना यारी सगोतली अमदी मखाताना सगोतखिगनी ताकपनी हाइना मखाताना फोंदोरकली वाई रामेश्वर सिंह अमदी महाकी कांगबुना ओइदा पादब कया संदोरकलिबा असिदा मियामना थाजबिगनु हाइना अरोइबदा अपील सु तौरकली श्री वाई सुरचंद्र सिंह कक्चिंग केंद्र थंगना अहुमलक कारक्तुना मियाम की डेवलपमेंट कक्चिंग की डेवलपमेंट मांगजिन थादुना लालिबा थबक तौदुना लालिबा जोंलो मियोय अमनी असुक यामना सांगलो मतमसिदा माकी मथक्ता केस अमतन चेनदना लालगा हजिक हाइजिबा श्री रामेश्वर अमदी महाकी मियोय सिंगना केस तौसिंदुना महाकु टिकेट पीदनबा बीजेपी टिकेट पीदनबा लान ओइद पादव संदोलिबा से आरानबनी हाइब संदोलिबा सिंह असि मथक्ता डिफेमेशन स्वीट तोरोइदबगी मरम लेते अपुनबा मणिपुर कनबा इमालोक एमकिल की प्रेसिडेंट की फम पुबिरंबी इमा सखी लेमना मनुंग मतम चादन लेखिदबदा असिदा मैतै काउंसिल मोरे खानुपोक अपुनबा नुपिलुप मोरे एमसु टेक्नोपल डिस्ट्रिक्ट कमिटी हाइब लुप सिंह असिना अवाब फोंदोकपगी असंब थोरम अमंगसी मैतै काउंसिल मोरे की ऑफिस दा पांथोखरी लेखिद्रबी इमा सखीना लाइरमलेंदा इंग सिग्नल लैरुनबगी दमक मिनिट अनि तुमिन्ना लेप्तुना ईश्वर दा थौनिजखी मैतै काउंसिल मोरे के प्रेसिडेंट एम थोइबन फोंदोरखिबदा हाइब लुप अहुम असिना लेखिद्रबी इमा असिगी इमुंग मनुंगी अवा अना खुदिंगमक्तसु सरुक याजरी हाइरकली मणिपुर लेंगा की रिलीफ एंड डिजास्टर मैनेजमेंट डिपार्टमेंट अमदी पॉपुलर फ्रंट ऑफ इंडिया मणिपुर स्टेट अनीना खुसमनरगा सिंधुना रिलीफ एंड रेस्क्यू हाइब हिरमदा नोमुगी ओइबा ट्रेनिंग प्रोग्राम अमा ngasi संगाई यंफम कम्युनिटी हॉल दा पांथोखरी थोरम अदुदा पॉपुलर फ्रंट ऑफ इंडिया मणिपुर स्टेट की प्रेसिडेंट मोहम्मद अब्दुल्ला हुसैनी जनरल सेक्रेटरी राफी शाह थवाल डिस्ट्रिक्ट जिला परिषद की फॉर्मर अध्यक्ष मौलाना अताउर रहमान कक्चिंग डिस्ट्रिक्ट जिला परिषद की उपाध्यक्ष
Mohammad Najimuddin amadi SGRF Manipur gi sub team commander Okram Achobana president member sing oina saruk yaki thorom aduda Popular Front of India Manipur state ki president Muhammad Abdullah Hussainina phongdorok kibada lamdam asida matam gi natural calamities sing haibadi jwar haba mahiu langpok ising isaw na singba sing tholakpada front asina achauba thodang loduna mayok nanaba hon aduna lakli adubu training yaudabadagi khudong chadaba mayam mayok nakibasu yawi matam asina biamgi thabak sing tawbuda hena khudong chananaba wakalonda front asigi thomi singbu tangai fadana training pinanaba hotnabani haiki hairiba thabak asi tawba matamda yamna khudoina yamna nungaina tawba yananabagi tabakta training ama yaudaba taragadi hairiba thabak asi mai panga jangsinbada khumang chaw sinna tangsinba ngamde haina khanbadagi Manipur Disaster Management Department ga tanajaraba matungda Imphal East District ki tongan mafam singda sel khaiba amadi bomb pokai hanbada chenaba mioi National Revolutionary Front of Manipur NRFM gi active member among rang nungtil pung anima khairam tabada khurai haikrumakong bazar dagi fare hainang asi Imphal East District Police ki SPM Pradip IPS na permission na pundokri ngasi SP gi office ta pangthokpa pawgim fam amada SPM Pradip na hai ngarang nungtil pung amaga minute kunrom tabada CDO Imphal East Unit amadi hangang police station gi team galoyana 15 AR gi apunba team amana khurai haikrumakong area da thibo humbugi thabak chathabada NRFM gi active member Horengbam Yohenba Maitei Elias Tamo Elias John sahi kuntramatoi apokpa ai Sunil Maitei chalo mayai lekai dagi mioi asi khurai haikrumakong bazar dagi phagat khibani mahakna haidorpadagi Pidonu Singh chingdonda leiba ima Pidonu temple da hand grenade ani lehawi haibadagi khudakta Yohenba yauna chatuna thiruda hand grenade ani ima Pidonu temple makhada leibakta pomlaga thamlambadagi numidang waram pung mangaga minute nipurom tabada lokatki loinana farba Yohenbadagi NRFM gi sub-style secretary finance nopok anba maitei central headquarter NRFM na sign tauba selkhai cherol ama amadi sim card ka loinaba mobile phone amasu agatle thodok siga mari leina case ama hangang police station da register tawduna faramioi sigi mathakta makhada legal action lokatpa hore hainasu SPM Pradip na phongdrokli Mahasi akoina wahang pawngba matungda mahakna masara khudombina thilaga takpadagi Pidonu Jingdong ima Pidonu Laisang Manakagi akogi loklaga thumamba hand grenade aniga lokatpa ngamki aduga haiba kaino singchigi matangda akoi hangang police station da FIR ama lorga mahakasi magistrate ki mamagna puthokure amasung mangani police custody Lakadar Bataranthu Manipur General Assembly election da Mikhal Thena Naba Hotnariba Sero Awang Laikai Laiba Dr. K. Muktasnag Yumda Sugunu gi tongan ba famdagi mioi kaya phau cheng alu amadi atai channa polam kya mateng pangkhre Lakadar Assembly election da Sugunu Kendra da Dr. K. Muktasnabu mihut oina mai pak naba miyamna hotnamina gani hainasu warep lokhi Dr. K. Muktasna Mikhal Thenanaba BJP ticket tanariba mirep amani Hokhiba January kuma thoida Kangpokpi district ki Kaithal Manbi da ban sogat pasingna oil tanker sing abang ata thohanba amadi driver sing da asopan nanghan khibabu yanangdaba pongdokpaga loinana numit aduda security gi lapses laikhibagi matangda sarkarna inquiry tawgadabani amadi asokapan amang atagi compensation pigidabani haina Manipur Petroleum Retail Outlet Dealer Association na ngasi oil pump sing hangkhidre oil pump sing hangkhidabana maram miyamda khudong chadaba mayonaki black da housing hanaki association thodok adubu yanangdaba phongdokpaga oina ngarang lokhiyo warep ki matung ina ngasi oil pump thong
लोनखी लोइना सेक्यूरिटी की लाप्सेस लेखिबा अदुदा चेनबा ऑफिशियल सिंग एक्शन लौखटपियु अमदी अमांग अतागी compensation लाक्लिबा जनवरी 13 फाउगी मनुंगदा पीगदबनी हाइनसु ngaranggi warep aduda yauki nakal amaromda ngasi association ga sarkar gi official singa yanaba purupdagi jangsilamba khongjang khudaktagi handokle hairi Village Authority Chairman Council VACC की Village Chief Taranitoi की Mihut Singh Sinduna Paitol Village Chief PM Thangana Haikibada Paitol segment dagi Sibilong Village Power National Highway Contractor की 2-lane oinaba Kuntranitoi की lambi chauthorokpada sokpalam amadi yumsing की property की compensation matam kuina pibidabadagi ngasi famkiba mifamna लाक्लिबा जनवरी की तांग 23 की मिडनाइट तगी हौना मतम कक्तना नेशनल हाईवे 13 थिंजिले हाइना फोंदोरली निंगसिंगबाय जनवरी 15 फावगी मनुंगदा पिफम थोकपा कंपेंसेशन पीदब तारबदी नेशनल हाईवे 13 त मतम कक्तना बन तौरगनी अमदी नेशनल प्रोजेक्ट सिंग सु थिंजिलगनी हाइना VACC ना फोंदोरखिबसु लेखरबनी Republic Day celebration के सरुक अमा ओइना सही की ओइना अंगांग सिंग पीबा digital certificate सिंग ngasi Prime Minister Narendra Modi na award phanglaba अंगांग सिंग दा खुसिन नखरी सही असि award phanglaba सही 13 suraba Indore dagi Abhi Sharma ga Prime Minister Modi na hangbo wahang pakum taunaki nupa masa asina mahak masa ki oiba Balmukhi Ramayan ikhibani Prime Minister Modi na haikibda nahak na thabak yamna tawre na ki angang oibi matam adu nahak na kallabra natraga mahalabra haina hangbada Abhi Sharma na kumki punama asi Lord Ram gi thaujalni thabak asi mai pakna honabada ima pabung nasu bor pikhi isingani kun gi lockdown manungda Balmukhi Ramayan ige haina thorang tauki haiba afamsu mahakna phongdokhi TV da Ramayan ulakpada yenglaga aikoi angang singna Lord Ram gi pidam sing kaukthokle haibasi khanglaki aikoina khangba kanba amadi haiba inba mangle masi aikoina Lord Ram dagi tamjaba ngamgani Ramayan gi karamba character na nahakta khwaidigi henna itil pibage haina Prime Minister Modi na hangbada nupamsa aduna haiki Lord Ram na pikhi thodo hendok pathabak tawkiba angang singda sahi khudingi oina Pradhan Mantri Rashtriya Bal Puruskar piduna lakli sahi asigi oina angang 18 da award asi piri Republic Day parade ta makhoida lupa lakh amamam loinana medal amasung certificate amamam pibani Samajwadi Party SP Chief Akhilesh Yadav na haikibda BJP da misang changduna survey tawribasingna opium poll piri opinion polls nate mathang thada pangthokadoriba election gidamak TV channel kharana opinion poll utliba asi thingadabani haibo famsu Akhilesh Yadav na puloki opinion poll piribasingna BJP da inflation natraga unemployment gi maramda wahang hangde miyamna saurduna makhoidagi mirep singbu makhoi gi kendra singdagi tanthorklibani government ki thoram singdasu mi itin tinde Uttar Pradesh ta makhoina Bengal flyover utli masini makhoina opinion poll da utlibasi BJP di campaign tawwa ngamdrabani makhoi gi studio singdi ready da lairabani haibo famsu Akhilesh Yadav na phongdokhi aroibada maropaw amuhanna National People's Party की अहानवा मेरे कुन की लिस्ट लाथोखरे हौक्यो पुंग कुन मरिदा मणिपुर दा पॉजिटिव केस समरिगा 19 ओइकी मेय अनि लेखिदे प्रधानमंत्री राष्ट्रीय बाल पुरस्कार की डिजिटल सर्टिफिकेट सिंग अंगांग कुमापन दा खुसिनखरे ngasi damakta di paudam pijamata solution jare mayang tabira bukai punakpu amuka hanna krumjari